Online Manipur YouTube channel spring bir mayam pum nang puam kan taram nok saria han badam Maruoiba paw ama update tamjage Lilongi Thoudok haukiba date 1/1/2024 ki Lilong Singjau Thoudok ki ahanba Thijanbada Fangba samlappa ahanba wafam statement numit asiki numidang pung tarit ke makhai thabuk chat pawki MD Hasan gi yum hek yobaga gate to manung lomdagi lolambadagi gate thillaga thong hangna bakauki minute manga muk hangdabadagi marup amana gate kaduna sanglaga manung lomdagi gate hangduna yumda sanki gypsy manakta marup khara lehuraga khara amana gate mayada leki khara amana yumgi akoibada question ki yum manung changbaga Hasan gi nupi tuda magi nupa Hasan hangki magi nupina makhoida tabak subagi leiba mayangduga Lilong bazar da satkre haibadagi marup singna yumgi ka sing changtuna thiki matamduda Hasan gi nupi gi phone da call ama tawraki mi singdu changlak pra hanglaki Hasan gi nupi na sanglakle haibadagi marup singna phone adu muthatlaga paisinki Hasan kadai de leiki haina hangki yumdugi ani super floor da room ani thonglon sillaga leirambadagi thong singdugi so Hasan gi nupi da hangbada so puthoru yadabadagi thong ama namduna hangdoklaga yengbada nupa macha ama leirami nupa macha duda Hasan hangbada thong lonsillaga leiriba kaduda leibani haibadagi Hasan gi nupi da hairaga manungdagi thong hangnaba hayanki kuina hanglaktabadagi thongduna namduna hanglaga changbada Hasan du bathroom da changlaga thong amuk lonsinduna leiki tanlaktuda electric post khinglakpadagi mi mayam ama sangsilaktuna gypsy leiriba lambi da marup singa launraki launari aduda Hasan du bathroom dagi songthorakpada makhada leiba marup singi manakta tarakpadagi marup singna puthoknaba hotnaringai da sorokta leiriba miyamduna makutta sai thangpaiduna ikhoida masak taknaba hanglaki aikoina PLN Hasan du kukiga manarga drug lalonbagi wari saba lakpani thong lonsin kibadagi langnabagi haibadagi makoi mi ahum maridi wari phasana sabayai makoi du pusillaga yum manungda sangminaduna yengminaki punna thoraklaga lagliba miyam du wari sanarga problem si loisin si hainiringai mi mayam ama marup singda onsilaki talaktuda marup ama nupa amana ngakthi chaplaga khulai munna ba hotnaraki nupa amana amuk atopa marup amada thangjauna yan gadaugi sangsilakpadagi nongmai kapki khulai munanaba hotnakiba miduga thangna yange changlakhiba miduga tuki makha tarakpada mafam marang khangdana nongmai khara kapnaraki khulai thuna aikoi handoraki aikoina tonglakpa gypsy adu miyamdugi makhut chanki imung adudagi ahanba changbada laukhatpa phone ani mafam adwaida thamlamki atopa potchei laurakpa amata leite haina phongdokpiri video sing bibi kita makta mayam pung pu amuka hana thakachari anoba update kita makta online Manipur YouTube channel asibu nungsibiduna subscribe to biramo thank you